ꯊꯥꯁꯤꯒꯤ ꯀꯨꯅꯤꯄꯥꯟꯗ manipur kanba khongchet ama jatnaba sem saba loire khongchet asida manipur da khundaminariba furuk khudimaki miyoi singna saruk yabiyu haina coordinating committee on manipur integrity kokomigi maike dige miyam da appeal torakli ngasi lampel da laiba lup asiga office ta khongchet asigi matang da pangthoki ba pawgi mifam amada wafam asi lup asigi coordinator thokchom somarendra phongdokladuna hai tha asigi kunipan da chatka doriba khongchet asi thangaiban thau ground dagi hauraga khuman lapak man stadium phawba chatnaba sem saba loire khongchet asida furuk khudimaki miyoi singna saruk yabiyu amadi chahi amaga tha ani sujelaklaba manipur gi tangdu leita da phibam asi phagalakpagi mahutta hena lusilaktuna miyam da hena khoirang khushau hanba pokhalle haukiba numit kharani asida lamdam asigi tongan ba mafam kaya da miyam gi pendaba kholau kaya ga loinana khongchat chatpa amadi wakat mifam phambana chingba lepa leitana chatharakli pendaba kholau kaya ga loinana khongchat chatpa amadi wakat mifam phambana chingba lepa leitana chatharakli ba asi india lenga amadi manipur lengak anina lokalak liba thong asi leipak miyam na penadre haibagi mayek ladaba khudam amani india amadi manipur lengak na ngahak ki oiba miyam da uchai ba statement kaya phongdo kuna irang asi sangta halibani loinana chatkadoriba khongchet asida lamdam asida khundam nariba kanglo furup khudimak na saruk yabiduna manipur gi saktam kanbada saruk yaminasi khongchet asida political party khudimak ki miyoi sing elected members mla amadi minister sing bureaucrat sing lenga ki thabak tawriba khudimak su saruk yabiyu amadi manipur convenancy amadi manipur da laidiba civil society organization sing club organization sing mara paibi imalup sing amadi mahairoi lup sing su saruk yaduna manipur gi miyam da india lengak na manipur miyam bu masagi citizen ama oina yengba ngamdaba manipur gi chief minister dagi unify command lokthokuna manipur gi law and order asi center na paisin ki bedagi violence asi center na magi geopolitics mai pak na basinlak pasi yaning de apun ba miyam gi amato oina manipur kan ba kholau lawminasi haina su phongdoki